lamdam asigi yalhomi mangkigadra haibigi chingnaba thadokuna Lengakna semliba ILP gi chena kanglona si semdok semjin tawminasi maduda akaiba leiti haina Chief Minister and Biren Fongdokrai Constitution gi chamaga kuntaruk suba Amendment Bill listing ani taramapan ngasi Manipur Legislative Assembly gi mifamna amata oina yaba pikrai Jeliarong Union gi President Amu Kamai matam chupagi oina Manipur Kabui Union na boycott tawre haina Union asigi President Dr. K. Hira Malangmai Kabui na Fongdokrai Ngarang numidang JNU campus ta mahairoi khutpu ani gi marakta thokiba hingsa gi thodokta masing yamlaba mahairoi amadi oza sokhan kiba thawong Akhil Bharatiya Vidyarthi Parishad ABVP na pre-plan tawraga chathakibani haina JNU gi mahairoi singna maral sikre FCI Godown gi semi khara maram chadana thabakta gi lauthokiba amade khongjang kuntrama thoina jail da thajin kibabu yaningdaba sinmi singi imung manung gi miyoi singna khwairamban kaithel samu makongda fajin kimba sinmi sing thadokpiyu natraga pulap jail da changjarage haina khongjang changsinkhre Imphal West Kamadona Lokalakwa Chiksin Tarangi Sarugamoina ngasi ayuk Manipur Legislative Assembly gi koiba mafam singda paksana thiba humbagi thabak chathakre Maitai lining chatpa singi ima imoinu irat thauni thoramna lakpada lamdam asi chahung ngahungba amadi tangdu laitaba lamdam ama oirasanu haina Chief Minister Nongthombam Biren na thadorakpa cherolamana yaifu pausal pirakle